Matthew chapter 5 Yaifabasing Mahakna miyam adu uraduna chingthakta kakhatlammi. Mahakna phamtharabada mahakki seboksingna mahakki nakta lakhi. Adudagi mahakna makhoida tambiduna hairai. Thawaida tonbasing adu yaifabani maramdi sarga leibak adu makhoigini. Tengthana oiribasing adu yaifabani maramdi makhoibu themjinbigani. Pukning tappasing adu yaifabani maramdi makoina malem asi phangjagani. Dharma chenbagidamak aram khawranglibasing adu yaifabani maramdi makoibu thalhanbigani. Chanbi haibasing adu yaifabani maramdi makoina chanbiba phangjagani. Thamoi sengbasing adu yaifabani maramdi makoina ishorbu uzagani. Ingthaba purakpasing adu yaifabani maramdi makoibu ishorgi machasing kaugani. Dharma chenbagi maramgidamak misingna otnairiba makoi adu yaifabani maramdi sarga lebak adu makoigini. Aigi maramgidamak misingna nakoibu chairaba otnairaba amasung nakoigi nathakta phattaba pumnamak thaijillabada nakoi yaifabani. Haraujau amasung yamna nungaijau maramdi sargada nakoigi mana chawi. Maramdi nakoigi namangda leiramba wa takthokpa misingbu makoina asumna otnaiki. Nakoi malemgi thumni adubu thum adu mahau mangkhrabadi karamna madu mahau lehengadage. Adu karishu kanadre adubu hundoktunam misingi makhongna nesilli. Nakoi taibungpangi mangalni chingthakta leiba sahar lotpa yade. Misingna thawmai thalaga thumuk makhada thamnade adubu thawmai makhong mathakta thamduna yum manungda leiba khudingmakpu ngalhalli. Mataw asumna misingna nakoigi afaba thabak adu uduna sargada leiba nakoigi napabu thagatnaba nakoigi mangal adu misingi mamangda ngalhallu. Wayel yathang thunghanba. Aina wayel yathang natraga wa takthokpa misingi wa adu manghanba lakpani haina khanganu. Aina manghanba lakpa natte adubu thunghanba lakpani. Aina nakhoida tasingna hairi atya amasung malem mangdriba phawba wayel yathang adudagi apikpa mayek natraga lai amatasu pumnamak thungdriba phawba mangloi. Maram aduna yathangsing asidagi khwaidagi pikpa ama thugaiduna misingda tambirabadi sarga leibakta mahakpu khwaidagi pikpa kaugani. Adubu yathangsing asibu ngaktuna misingda tambirabadi sarga leibakta mahakpu achauba kaugani. Aina nakhoida hairi madudi nakoigi dharma chenbana wayel yathangi ojasing amasung farisisinggi dharma chenbadagi hendrabadi nakoina sarga leibakta kaidongaidasu changloi. Mihatpana awabada taba. Wayel yathangna mamangaigi misingda haikiba adu nakoina tare. Nahakna mi hatloidabani mihatpa adu wayenbagi awabada tagani. Adubu aina nakoida hairi madudi kanagumba amana mahaki machin manaugi mathakta maram leitana saurabadi wayenbagi awabada tagani. Aduga kanagumbana machil manauda raka hairabadi mahak Sanhedringi mamangda lepkani. Kanagumbana nangonda mirem hairabadi mahak norokki maigi awabada tagani. Maram aduna nahakna latna pungda khudol purakpa matamda nahakki nachin nanauna nathakta nungaitaba leiba adu ningsinglaklabadi nahakki khudol adu latna pung mamangda thanamlaga nahakki nachil nanaugi nakta hana chatuna mahakka samthokno. Aduga nahakna lagtuna nahakki khudol adu katlu. Nahakki mayokta leiba mahakna nahakka lambida chatminaringaida mahakka thuna samthokno. Natrabadi mahakna nahakpu wayel mapuda pithokani. Aduga
ꯋꯥꯌꯦꯜ ꯃꯄꯨꯅ ꯅꯍꯥꯛꯄꯨ ꯐꯝꯅꯥꯏꯕꯗ ꯁꯤꯟꯅꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯅꯍꯥꯛꯅ ꯀꯣꯗ꯭ꯔꯥꯟ ꯂꯣꯏꯅ ꯁꯤꯡꯗ꯭ꯔꯤꯕ ꯃꯈꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯛ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕꯒꯤ ꯃꯔꯝ꯫ ꯃꯁꯤ ꯍꯥꯏꯈꯤꯕ ꯅꯈꯣꯏꯅ ꯇꯥꯔꯦ, ꯅꯍꯥꯛꯅ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃꯗ ꯄꯥꯝꯅ ꯌꯦꯡꯕ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯑꯗꯨꯒ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯤꯠꯅ ꯅꯍꯥꯛꯄꯨ ꯈꯨꯗꯤ ꯊꯤꯍꯜꯂꯕꯗꯤ ꯀꯣꯠꯊꯣꯛꯇꯨꯅ ꯃꯗꯨ ꯅꯉꯣꯟꯗꯒꯤ ꯂꯪꯊꯣꯛꯎ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯅꯣꯔꯣꯛꯇ ꯂꯪꯁꯤꯟꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯃ ꯃꯥꯡꯈꯤꯕꯅ ꯅꯍꯥꯛꯀꯤꯗꯃꯛ ꯍꯦꯟꯅ ꯐꯩ꯫ ꯅꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯅ ꯅꯍꯥꯛꯄꯨ ꯈꯨꯗꯤ ꯊꯤꯍꯜꯂꯕꯗꯤ ꯀꯛꯊꯠꯇꯨꯅ ꯃꯗꯨ ꯅꯉꯣꯟꯗꯒꯤ ꯂꯪꯊꯣꯛꯎ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯅꯣꯔꯣꯛꯇ ꯆꯠꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯃ ꯃꯥꯡꯈꯤꯕꯅ ꯅꯍꯥꯛꯀꯤꯗꯃꯛ ꯍꯦꯟꯅ ꯐꯩ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯈꯥꯏꯅꯕ ꯃꯍꯥꯛ ꯑꯗꯨꯅ ꯈꯥꯏꯅꯆꯦ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯃꯔꯝꯅ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯈꯥꯏꯅꯔꯕꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯄꯥ ꯂꯥꯟꯅꯍꯟꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯈꯥꯏꯅꯔꯕꯤ ꯅꯨꯄꯤ ꯂꯧꯔꯕꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯂꯥꯟꯅꯩ꯫ ꯋꯥꯁꯛꯄ ꯊꯤꯡꯕ꯫ ꯑꯗꯨꯒ ꯃꯃꯥꯡꯉꯩꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯇꯥꯔꯦ, ꯅꯍꯥꯛꯅ ꯂꯥꯟꯅ ꯋꯥꯁꯛꯂꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯋꯥꯁꯛꯁꯤꯡ ꯑꯗꯨ ꯖꯦꯍꯣꯚꯥꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯔꯒ ꯄꯟꯗꯨꯅ ꯋꯥꯁꯛꯀꯅꯨ, ꯃꯔꯝꯗꯤ ꯁꯔꯒꯗꯤ ꯏꯁ꯭ꯋꯔꯒꯤ ꯐꯝꯕꯥꯜꯅꯤ꯫ ꯃꯥꯂꯦꯝ ꯄꯟꯗꯨꯅꯁꯨ, ꯃꯔꯝꯗꯤ ꯃꯥꯂꯦꯝꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯅꯦꯠꯐꯝꯅꯤ꯫ ꯖꯦꯔꯨꯁꯥꯂꯦꯝ ꯄꯟꯗꯨꯅꯁꯨ, ꯃꯔꯝꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯗꯤ ꯋꯥꯡꯊꯣꯏꯕ ꯅꯤꯡꯊꯧꯒꯤ ꯁꯍꯔꯅꯤ꯫ ꯅꯍꯥꯛꯅ ꯅꯀꯣꯛ ꯄꯟꯗꯨꯅ ꯋꯥꯁꯛꯀꯅꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯁꯝꯅꯥ ꯑꯃꯕꯨ ꯉꯧꯍꯟꯕ ꯅꯠꯇ꯭ꯔꯒ ꯃꯨꯍꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯣꯏ ꯍꯥꯏꯔꯒ ꯍꯣꯏ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯍꯥꯏꯔꯒ ꯃꯥꯏ ꯍꯥꯏꯌꯨ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯈꯩꯗꯤ ꯐꯠꯇꯕ ꯑꯗꯨꯗꯒꯤꯅꯤ꯫ ꯂꯃꯟ ꯈꯨꯝꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕ꯫ ꯃꯁꯤ ꯍꯥꯏꯈꯤꯕ ꯅꯈꯣꯏꯅ ꯇꯥꯔꯦ, ꯃꯤꯠꯀꯤ ꯃꯍꯨꯠ ꯃꯤꯠ ꯑꯃꯁꯨꯡ ꯌꯥꯒꯤ ꯃꯍꯨꯠ ꯌꯥ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯐꯠꯇꯕ ꯃꯤꯕꯨ ꯊꯤꯡꯒꯅꯨ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯅꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯗꯤ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯋꯥꯌꯦꯜꯁꯪꯗ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯋꯥꯀꯠꯇꯨꯅ ꯅꯍꯥꯛꯀꯤ ꯐꯨꯔꯤꯠ ꯂꯧꯅꯤꯡꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯆꯣꯟꯕ ꯐꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯧꯖꯁꯅꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯍꯥꯛꯄꯨ ꯃꯥꯏꯜ ꯑꯃ ꯆꯠꯅꯕ ꯅꯝꯂꯕꯗꯤ ꯃꯍꯥꯛꯀ ꯃꯥꯏꯜ 2 ꯆꯠꯃꯤꯟꯅꯧ꯫ ꯅꯉꯣꯟꯗ ꯅꯤꯖꯕ ꯃꯍꯥꯛ ꯑꯗꯨꯗ ꯄꯤꯌꯨ, ꯑꯗꯨꯒ ꯅꯉꯣꯟꯗꯒꯤ ꯄꯨꯖꯅꯤꯡꯕ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯀꯅꯨ꯫ ꯃꯁꯤ ꯍꯥꯏꯈꯤꯕ ꯅꯈꯣꯏꯅ ꯇꯥꯔꯦ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯕꯨ ꯌꯦꯡꯊꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨ, ꯅꯈꯣꯏꯕꯨ ꯁꯤꯔꯥꯞ ꯇꯧꯕꯁꯤꯡ ꯑꯗꯨꯕꯨ ꯕꯣꯔ ꯄꯤꯌꯨ, ꯅꯈꯣꯏꯕꯨ ꯌꯦꯡꯊꯤꯕꯁꯤꯡꯗ ꯑꯐꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯅꯝꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯃꯁꯨꯡ ꯑꯣꯠ ꯅꯩꯕꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯌꯨ꯫ ꯃꯁꯤ ꯅꯈꯣꯏꯅ ꯁꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅꯅꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯐꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡ ꯆꯨꯍꯜꯂꯤ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯁꯤꯡꯕꯨ ꯅꯈꯣꯏꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯈꯣꯏꯒꯤ ꯀꯔꯤ ꯃꯅꯥ ꯂꯩꯕꯒꯦ? ꯈꯖꯅꯥ ꯊꯧꯕꯁꯤꯡꯅꯁꯨ ꯃꯗꯨꯃꯛ ꯇꯧꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯅ ꯅꯆꯤꯜ ꯅꯅꯥꯎꯁꯤꯡꯇꯕꯨ ꯈꯨꯔꯨꯝꯖꯔꯕꯗꯤ ꯑꯇꯩꯁꯤꯡꯗꯒꯤ ꯅꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯍꯦꯟꯅ ꯇꯧꯔꯤꯕꯒꯦ? ꯈꯖꯅꯥ ꯊꯧꯕꯁꯤꯡꯃꯛꯅꯁꯨ ꯑꯗꯨꯝꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯁꯔꯒꯗ ꯂꯩꯕ ꯅꯄꯥꯅ ꯃꯄꯨꯡ ꯐꯥꯕꯒꯨꯝꯅ ꯅꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯌꯨ꯫ ꯆꯦꯞꯇꯔ 6 ꯂꯥꯏꯔꯕꯗ ꯗꯥꯟ ꯇꯧꯕ꯫ ꯗꯥꯟ ꯄꯤꯅꯍꯩꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ
ꯃꯈꯣꯏꯅ ꯎꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯅ ꯇꯧꯗꯅꯕ ꯆꯦꯛꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯁꯔꯒꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯅꯄꯥꯗꯒꯤ ꯅꯈꯣꯏꯒꯤ ꯃꯅꯥ ꯐꯪꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤꯡꯗꯒꯤ ꯊꯥꯒꯠꯄ ꯐꯪꯅꯕ ꯑꯐ ꯁꯥꯁꯤꯟꯅꯕ ꯃꯤꯁꯤꯡꯅ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯑꯃꯁꯨꯡ ꯑꯆꯧꯕ ꯂꯝꯕꯤꯁꯤꯡꯗ ꯇꯧꯕꯒꯨꯝ ꯅꯍꯥꯛꯅ ꯂꯥꯏꯔꯕꯗ ꯗꯥꯟ ꯇꯧꯕ ꯃꯇꯝꯗ ꯅꯃꯥꯡꯗ ꯄꯨꯡꯖꯥꯎ ꯊꯤꯟꯒꯅꯨ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥ ꯂꯣꯏꯅ ꯐꯪꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯗꯥꯟ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯅ ꯇꯧꯕ ꯑꯗꯨ ꯑꯣꯏ ꯊꯪꯕ ꯈꯨꯠꯅ ꯈꯪꯗꯁꯅꯨ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯗꯥꯟ ꯄꯤꯅꯍꯩꯕꯒꯤ ꯊꯕꯛ ꯑꯗꯨ ꯑꯔꯣꯟꯕ ꯑꯣꯏꯅꯕꯅꯤ, ꯑꯗꯨꯒ ꯂꯣꯟꯅ ꯎꯔꯤꯕ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯅꯉꯣꯟꯗ ꯐꯣꯡꯅ ꯃꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗ ꯇꯝꯕꯤꯕ꯫ ꯅꯍꯥꯛꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯐ ꯁꯥꯁꯤꯟꯅꯕ ꯃꯤꯁꯤꯡꯒꯨꯝ ꯑꯣꯏꯒꯅꯨ, ꯃꯔꯝꯗꯤ ꯃꯤꯁꯤꯡꯅ ꯎꯅꯕ ꯃꯈꯣꯏꯅ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯑꯃꯁꯨꯡ ꯑꯆꯧꯕ ꯂꯝꯕꯤꯁꯤꯡꯒꯤ ꯆꯤꯊꯦꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏꯖꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯈꯣꯏꯅ ꯃꯅꯥ ꯂꯣꯏꯅ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ, ꯅꯍꯥꯛꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯨ, ꯅꯍꯥꯛꯅ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒ ꯂꯣꯟꯅ ꯂꯩꯕ ꯅꯍꯥꯛꯀꯤ ꯅꯄꯥꯗ ꯍꯥꯏꯖꯧ, ꯑꯗꯨꯒ ꯂꯣꯟꯅ ꯎꯔꯤꯕ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯅꯉꯣꯟꯗ ꯐꯣꯡꯅ ꯃꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡꯒꯨꯝ ꯑꯔꯦꯝꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯁꯣꯟꯗꯨꯅ ꯍꯥꯏꯖꯒꯅꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯈꯣꯏꯕꯨ ꯇꯥꯕꯤꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯈꯣꯏꯒꯨꯝ ꯑꯣꯏꯒꯅꯨ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯅꯤꯖꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯗꯨ ꯅꯈꯣꯏꯒꯤ ನಪಾꯅ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯖꯒꯗꯕꯅꯤ: ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ, ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯦꯡꯕ ꯑꯣꯏꯁꯅꯨ, ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯂꯥꯛꯁꯅꯨ, ꯁꯔꯒꯗ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯇꯧꯕꯒꯨꯝꯅ ꯃꯥꯂꯦꯝꯗꯁꯨ ꯇꯧꯁꯅꯨ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯩꯈꯣꯏꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯇꯣꯟꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯀꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯊꯦꯝꯕꯗ ꯇꯥꯍꯟꯕꯤꯒꯅꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯌꯨ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ, ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯉꯥꯜ ꯂꯣꯝꯕ ꯅꯥꯏꯗꯕ ꯅꯍꯥꯛꯀꯤꯅꯤ꯫ ꯑꯃꯦꯟ꯫ ꯃꯔꯝꯗꯤ ꯃꯤꯁꯤꯡꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯇꯧꯕ ꯑꯔꯥꯟꯕꯁꯤꯡ ꯅꯈꯣꯏꯅ ꯀꯣꯛꯄꯤꯔꯕꯗꯤ, ꯅꯈꯣꯏꯒꯤ ꯁꯔꯒꯗ ꯂꯩꯕ ꯅꯄꯥꯅꯁꯨ ꯅꯈꯣꯏꯕꯨ ꯀꯣꯛꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯒꯤ ꯑꯔꯥꯟꯕꯁꯤꯡ ꯅꯈꯣꯏꯅ ꯀꯣꯛꯄꯤꯗ꯭ꯔꯕꯗꯤ, ꯅꯈꯣꯏꯒꯤ ꯅꯄꯥꯅꯁꯨ ꯅꯈꯣꯏꯕꯨ ꯀꯣꯛꯄꯤꯔꯣꯏ꯫ ꯆꯔꯥ ꯍꯦꯟꯕ꯫ ꯅꯈꯣꯏꯅ ꯆꯔꯥ ꯍꯦꯟꯕ ꯃꯇꯝꯗ ꯑꯐ ꯁꯥꯁꯤꯟꯅꯕ ꯃꯤꯁꯤꯡꯒꯨꯝꯅ ꯑꯋꯥ ꯃꯥꯏꯊꯣꯡ ꯎꯠꯀꯅꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯔꯥ ꯍꯦꯟꯕꯗ ꯃꯤꯁꯤꯡꯅ ꯎꯅꯕ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯍꯜꯂꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯈꯣꯏꯒꯤ ꯃꯅꯥ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯆꯔꯥ ꯍꯦꯟꯕ ꯃꯇꯝꯗ ꯅꯀꯣꯛꯇ ꯊꯥꯎ ꯇꯩꯁꯤꯜꯂꯨ ꯑꯃꯁꯨꯡ ꯅꯃꯥꯏ ꯇꯥꯊꯣꯛꯎ, ꯃꯁꯤ ꯅꯍꯥꯛꯅ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏꯕ ꯃꯤꯁꯤꯡꯅ ꯎꯗꯅꯕ, ꯑꯗꯨꯕꯨ ꯂꯣꯟꯅ ꯂꯩꯕ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯎꯅꯕꯅꯤ, ꯑꯗꯨꯒ ꯂꯣꯟꯅ ꯎꯔꯤꯕ ꯅꯍꯥꯛꯀꯤ ನಪಾꯅ ꯅꯉꯣꯟꯗ ꯐꯣꯡꯅ ꯃꯅꯥ ꯄꯤꯕꯤꯒꯅꯤ꯫ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯕ꯫ ꯇꯤꯟ ꯀꯥꯡ ꯑꯃꯁꯨꯡ ꯀꯣꯜꯍꯤꯡꯅ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕꯅ ꯊꯨꯒꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯉꯝꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤꯗꯃꯛ ꯂꯟ ꯄꯩꯁꯤꯟꯒꯅꯨ꯫ ꯑꯗꯨꯕꯨ ꯇꯤꯟ ꯀꯥꯡ ꯑꯃꯁꯨꯡ ꯀꯣꯜꯍꯤꯡꯅ ꯃꯥꯡꯍꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕꯅ ꯊꯨꯒꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯉꯝꯗꯕ ꯁꯔꯒꯗ ꯅꯍꯥꯛꯀꯤꯗꯃꯛ ꯂꯟ ꯄꯩꯁꯤꯜꯂꯨ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯂꯟ ꯂꯩꯐꯝꯗ ꯅꯈꯣꯏꯒꯤ ꯊꯝꯃꯣꯏ ꯂꯩꯒꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯊꯥꯎꯃꯩ꯫ ꯍꯛꯆꯥꯡꯒꯤ ꯊꯥꯎꯃꯩꯗꯤ ꯃꯤꯠꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯠ ꯐꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯃꯉꯥꯜꯅ ꯊꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯤꯠ ꯐꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯑꯃꯝꯕꯅ ꯊꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯩꯕ ꯃꯉꯥꯜ ꯑꯗꯨ ꯃꯝꯂꯕꯗꯤ, ꯃꯗꯨꯒꯤ ꯑꯃꯝꯕ ꯑꯗꯨ ꯀꯌꯥꯗ ꯃꯝꯈ꯭ꯔꯕ! ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯄꯨ ꯑꯅꯤꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯃꯕꯨ ꯌꯦꯡꯊꯤꯔꯒ ꯑꯇꯣꯞꯄ ꯑꯗꯨꯕꯨ ꯅꯨꯡꯁꯤꯒꯅꯤ, ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯑꯃꯕꯨ ꯅꯤꯡꯂꯒ ꯑꯇꯣꯞꯄ ꯑꯗꯨꯕꯨ ꯊꯑꯣꯏꯔꯣꯏ꯫ ꯅꯈꯣꯏꯅ ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯁꯦꯜꯕꯨ ꯊꯧꯒꯜ ꯇꯧꯕ ꯉꯝꯂꯣꯏ꯫ ꯂꯥꯡꯇꯛꯅꯕ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ,
ꯅꯈꯣꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯀꯔꯤ ꯆꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯛꯀꯅꯤ ꯍꯥꯏꯅ ꯂꯥꯡꯇꯛꯅꯒꯅꯨ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤꯗꯃꯛ ꯀꯔꯤ ꯁꯦꯠꯀꯅꯤ ꯍꯥꯏꯅ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯍꯤꯡꯕꯅ ꯆꯤꯟꯖꯥꯛꯇꯒꯤ ꯍꯦꯟꯅ ꯑꯃꯁꯨꯡ ꯍꯛꯆꯥꯡꯅ ꯐꯤꯔꯣꯜꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯥ? ꯑꯇꯤꯌꯥꯒꯤ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯃꯔꯨꯁꯨ ꯍꯨꯟꯗꯦ, ꯈꯥꯎꯁꯨ ꯈꯥꯎꯗꯦ, ꯀꯩꯗꯁꯨ ꯄꯩꯁꯤꯟꯗꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯁꯔꯒꯗ ꯂꯩꯕ ꯅꯄꯥꯅ ꯃꯈꯣꯏꯕꯨ ꯊꯥꯛꯄꯤ꯫ ꯅꯈꯣꯏꯗꯤ ꯎꯆꯦꯛꯁꯤꯡꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯅꯈꯣꯏ ꯀꯅꯥꯅ ꯂꯥꯡꯇꯛꯅꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯈꯨꯗꯨꯞ ꯑꯃ ꯍꯦꯟꯒꯠꯍꯟꯕ ꯉꯝꯕꯒꯦ? ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯤꯔꯣꯜꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤ ꯂꯥꯡꯇꯛꯅꯔꯤꯕꯒꯦ? ꯂꯧꯕꯨꯛꯇ ꯍꯧꯕ ꯊꯔꯣꯅ ꯀꯔꯝꯅ ꯍꯧꯔꯤꯕ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯅꯣꯝꯁꯨ ꯅꯣꯝꯗꯦ, ꯂꯪꯁꯨ ꯅꯥꯏꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯁꯣꯂꯣꯃꯣꯟꯃꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯒꯨꯝꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯈꯤꯗꯦ꯫ ꯉꯁꯤ ꯍꯧꯔꯤꯕ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯂꯩꯔꯪꯗ ꯂꯪꯁꯤꯟꯒꯗꯕ ꯂꯧꯕꯨꯛꯀꯤ ꯅꯥꯄꯤꯁꯤꯡꯕꯨ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯤꯔꯕꯗꯤ, ꯍꯦ ꯊꯥꯖꯕ ꯋꯥꯠꯄꯁꯥ, ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯍꯦꯟꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯤꯔꯣꯏꯗ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯒꯅꯨ, ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯤ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯁꯔꯒꯒꯤ ꯅꯄꯥꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯒꯤꯗꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯊꯤꯌꯨ, ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯒꯅꯨ, ꯃꯔꯝꯗꯤ ꯍꯌꯦꯡꯒꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯡꯇꯛꯅꯖꯒꯅꯤ꯫ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯑꯗꯨꯅ ꯅꯣꯡꯃ ꯑꯗꯨꯒꯤ ꯑꯋꯣꯛꯄꯅꯤ꯫